ꯅꯨꯡꯁꯤꯖꯔꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯊꯧꯕ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡꯒꯤ ꯃꯐꯝꯗ ꯀꯩꯝꯕ ꯈꯔ ꯊꯝꯖꯤꯟꯖꯒꯦ ꯑꯔꯥꯝꯕꯥꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯇꯨꯝꯕ ꯅꯨꯡꯁꯥ ꯑꯣꯏꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯇꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯅ ꯃꯥꯔ ꯈꯣꯡꯒꯨꯜ ꯂꯤꯗꯅ ꯄꯨꯟꯁꯤꯟꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯜꯂꯛꯄ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯥꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯁꯤꯗ ꯃꯩꯇꯩꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯃꯛꯁꯤꯗ ꯃꯨꯊꯠꯄ ꯄꯥꯝꯕ ꯖꯥꯇꯤꯁꯤꯡꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯁꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅꯤ ꯃꯁꯤꯗ ꯌꯥꯅꯗꯕ ꯂꯩꯇꯦ ꯑꯩꯈꯣই ꯃꯩꯇꯩ ꯃꯤꯇꯩꯒꯤ ꯈꯦꯟꯅꯕ ꯊꯝꯗꯦ ꯕꯥꯃꯣꯟ ꯑꯥꯔꯀꯦꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯔꯗꯤ ꯄꯨꯟꯒꯗꯕꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯗꯅ ꯑꯩꯈꯣই ꯄꯨꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯔꯥꯝꯕꯥꯏꯕꯨ ꯂꯝꯗꯝꯁꯤꯒꯤ ꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯗꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯇꯦꯝꯁꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯑꯍꯥꯟꯕ ꯄꯥꯝꯕꯩꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯟꯅꯅꯕ ꯍꯣꯠꯅꯕꯗꯨꯅꯤ ꯑꯩ ꯑꯍꯥꯟꯕ ꯂꯥꯏꯐ ꯊꯥꯕ ꯑꯣꯏꯅ ꯑꯣꯏꯈꯤꯕꯅ ꯑꯩ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣই ꯄꯨꯟꯁꯤꯟꯁꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯔꯥꯝꯕꯥꯏꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯝꯅ ꯃꯨꯊꯠꯁꯤꯒꯦ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯛꯂꯝꯗ ꯆꯠꯂꯤꯕ ꯁꯦꯡꯂꯕ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯉꯁꯤ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯥꯒꯠꯂꯛꯂꯤꯕ ꯑꯊꯧꯕ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡꯕꯨ ꯍꯦꯛ ꯍꯦꯛ ꯅꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯣꯠꯅꯐꯝꯁꯨ ꯊꯣꯛꯏ ꯃꯔꯝꯗꯤ ꯑꯊꯧꯕ ꯑꯀꯟꯕ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜꯂꯕ ꯂꯥꯔꯖꯦꯁ ꯐꯣꯔꯁ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯃꯨꯊꯠꯄ ꯄꯥꯝꯕ ꯌꯦꯂꯣꯡꯃꯤ ꯃꯨꯊꯠꯄ ꯄꯥꯝꯕ ꯂꯝꯗꯝꯁꯤꯗ ꯆꯪꯖꯔꯒ ꯂꯩꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯇꯦꯝꯁꯤꯟꯅꯒꯗꯕ ꯈꯟꯖꯕ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕ ꯋꯥꯈꯜꯁꯤꯡ ꯍꯦꯛ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅꯅꯤ ꯃꯔꯝ ꯂꯩꯇꯅ ꯑꯔꯥꯝꯕꯥꯏꯕꯨ ꯍꯦꯛ ꯃꯇꯥꯡ ꯆꯥꯗꯅ ꯄꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯏꯔꯒꯁꯨ ꯑꯔꯥꯝꯕꯥꯏꯕꯨ ꯍꯦꯛ ꯍꯦꯛ ꯄꯜꯂꯒ ꯆꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏ ꯄꯨꯟꯖꯟꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯌꯦꯡꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯌꯦꯡꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯌꯦꯡꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯑꯩꯈꯣই ꯃꯨꯠꯈ꯭ꯔꯕ ꯃꯨꯠꯈꯤꯕ ꯌꯥꯔꯕ ꯃꯥꯂꯦꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣই ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣই ꯈꯪꯉꯤ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯉꯤ ꯃꯔꯨꯞ ꯀꯅꯥꯅꯣ ꯈꯪꯉꯤ ꯉꯁꯤ ꯌꯨꯝꯗꯥꯡ ꯑꯃꯅ ꯀꯥꯏꯅꯔꯛꯄ ꯃꯇꯝꯅꯤ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯜꯂꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣই ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯌꯦꯂꯣꯡꯃꯤ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯃꯩꯇꯩ ꯉꯁꯤꯗꯤ ꯃꯩꯔꯥꯏ ꯆꯥꯏꯊꯔꯛꯂꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯂꯛꯂꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯇꯨꯅ ꯑꯩꯈꯣই ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯗꯨꯅ ꯃꯥꯂꯦꯝꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡꯕꯨ ꯑꯃꯨꯛ ꯌꯀꯥꯏꯍꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯈꯣꯏꯒꯤ ꯉꯪꯐꯩ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯗꯨꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣই ꯃꯁꯛ ꯇꯥꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯁꯦꯡꯂꯕ ꯃꯩꯇꯩꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃ ꯍꯦꯛ ꯑꯣꯏꯕꯗ ꯃꯤꯌꯥꯝꯅ ꯍꯦꯔꯣ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯊꯥꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯥꯖꯕꯁꯨ ꯑꯩꯈꯣꯏ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯊꯛꯇ ꯂꯩꯕ ꯃꯤꯗꯅ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ
ꯈꯥꯗ ꯂꯩꯕ ꯃꯤꯗꯅ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤꯅ ꯌꯣꯝꯂꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯍꯦꯛ ꯍꯦꯛ ꯂꯝꯗꯝꯁꯤꯕꯨ ꯃꯨꯊꯠꯄ ꯄꯥꯝꯕ ꯃꯩꯇꯩ ꯂꯩꯕꯥꯛ ꯏꯄꯥ ꯏꯄꯨꯒꯤ ꯄꯨꯋꯥꯔꯤꯕꯨ ꯃꯨꯊꯠꯄ ꯄꯥꯝꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯖꯥꯇꯤ ꯈꯔꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯗꯣꯟ ꯄꯣꯝꯕ ꯃꯈꯣꯏꯒꯤ ꯃꯤꯍꯨꯟ ꯆꯤꯡꯒꯨꯝꯅꯕ ꯍꯧꯔꯕꯅꯤ aduna matam khudimukta arambai sing yamne section gadabani aina advisor mo ina haijaningbadi yam section na laibiu yaringe min khudong chaba launa na base tawbigano tawsu tawroi arambai na kayrumeda aduna ai ahanba live punsi ta thabani ai facebook te ibese kitang sangba aina haining base adu ai soigi ba khot kiba lairgasu ahal lama waina mayam na ngapi gani ꯑꯩꯈꯣꯏ ꯄꯨꯟꯁꯜꯂꯁꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯄꯥꯝꯗ꯭ꯔꯤꯕ ꯖꯥꯇꯤꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯣꯛꯄꯤꯌꯨ ꯌꯦꯡꯅꯕꯅ ꯌꯦꯅꯥꯈꯥ ꯌꯨꯝꯈꯨꯜꯗ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥ ꯑꯃ ꯌꯦꯡꯉꯦ ꯗ ꯑꯦꯅꯤꯃꯤ ꯗ ꯒꯦꯠ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯖꯔꯃꯟ ꯑꯃꯗꯤ ꯔꯨꯁꯤꯌꯥꯒꯤ ꯑꯆꯧꯕ ꯋꯥꯔ ꯑꯃ ꯊꯣꯛꯈꯤꯕꯅꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯅꯤ ꯃꯇꯝꯗꯨ ꯃꯣꯏꯒꯤꯗꯤ ꯔꯨꯁꯤꯌꯥꯒꯤ ꯒꯦꯠꯇ ꯌꯦꯡꯅꯕꯅ ꯂꯦꯞꯂꯔꯦ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ achouba lanthe ado khoi meitai ding asi enemy the gate nate enemy the kitchen enemy the phamung yoksalabani ai chai su sing kana na drak pijai aina wana tungjanduna tanjaba tongjaba gari kana na hurali aina gari karba gi damukta thamjaba aina hingna bagi damukta aina gari laiduna sinaba tongjaba kaya ngasi kanana hurali ai yena kha ingulda yengnabana kullarabani aduna aikoi matam khudimukta aikoi yam cheksingadabani aikoi yengnaba masak khangadawni yengnaba masak khangdabadedi aikoi na ngasi si yongna wari base yengnaba masak khangdabana ni ngasi koina si yongna wari base aikoi na yengnaba masak khangamadi ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯋꯥꯐꯝ ꯇꯥꯔꯝꯃꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯏꯆꯥ ꯏꯅꯥꯎ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯄꯨꯜꯂꯤꯅꯤ ꯍꯥꯏꯔꯒꯁꯨ ꯑꯁꯣꯟꯕ ꯑꯣꯏꯅ ꯑꯩꯈꯣই ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯊꯧꯕ ꯅꯣꯡꯁꯥ ꯑꯣꯏꯅ ꯄꯨꯟꯒꯗꯕꯅꯤ ꯄꯨꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯁꯣꯟ ꯁꯣꯟꯕ मीना टिया गैस खर कापग हेद कोई चेन चेन पा नत्रगना कोई पुन मंगमदबदी मचोई तारगा मीगी खुबा थाबम वा मंगा खितंग सोयबगिजु फुबा खैम हायकइजु काउसन बिबा मैतै खुनाइ दुदी अमुक हन वइदना होनरसि ngasi मैतैना करिगुंबा अमा तौरुबा सोयरुबगिदी मैतै सोयरिबदु नत चै मदुदा चैबा नत अपुनबा मैतैबु सिंगनाबगी वांगांग ꯑꯩꯈꯣꯏꯗ ꯏꯇꯠꯇꯗꯅ ꯊꯦꯡꯅꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤ ꯃꯩꯇꯩ ꯑꯃꯅ ꯁꯣꯏꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯗ꯭ꯔꯒꯁꯨ ꯑꯆꯨꯝꯅꯤ ꯂꯥꯜꯂꯤ ꯊꯤꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯆꯩꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯃꯨꯊꯠꯄ ꯌꯥꯅꯤ ꯐꯨꯕ ꯌꯥꯅꯤ ꯍꯥꯠꯄ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯗꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯏꯆꯥꯁꯤꯡꯗ ꯑꯔꯥꯝꯕꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯨꯅꯤ ꯑꯄꯨꯟꯕ ꯍꯥꯏꯕꯁꯤꯅꯤ aduna morok metpada jatagumsi ekoi kaisu leitabada morok metpa hauti haina khanaramba pulamdaba maitei do ngasidi ekoi madu lana thamsi nuaina daba ekoi gi marakta yanadaba khudimak loinama kaukthunaraga ekoi apulba mapangan kallaba maitei khunai ma semchi ekoi maitei manipur tampakta lak tara manga lei hauji bawda karigi tumduna leino maitai nongsasing hogatpai matam oire maitai lak 35 leibada maitai pathau marup itaw kaigi lak amu thokpa ngamjino adu masi thokpa ngamnanaba aikoi honasi machik makai gi wanganganu rajniti bolai churakanu aikoi loina thenera laabani I am 62 years completed on ai chahi humpuni thoi sure adubu aina thengnarakpada rajniti kutniti
aduda loina thengna laabni aduna mi na ngangba amana ngangba loina toksi akhoi gi pandamdi BJP Congress MPP aduda nati akhoi gi pandamdi akhoi meitai punjinba ireiba ipurup kanba habise akhoi gi rajniti ni masida manadaba mana aduni mana adugi party ni mana adani mana A ni B ni C ni loi tokse urangmani taramani yengnabana khaliba wakhalon masida punma ngamdraba nahak maitai nongsa amagi matik maya yaudaba ipa ipugi thona chendraba mi amani habida yafam thokpani aduna ai tension jage ai sumaina ngang buske haite adubu apunba maitai leibak maitai kunai sahi lising kaya gi puwari leijanamba ning tamamba athauba ipa ipuna khutta arambai tendong paiduna sahi kya ngamba adumba ning tamba leiba amagi adumba athauba ipa ipu sing adugi ini habisi kawbiganu aduna ngasi akhoi punsalasi hayengi nungairaba khunai mo heunaba ngasi akhoi pundraba Tripura dagi Tripuri mutpugum akhoi mutkani aduna aina thamjaningbadi akhoi punjanba ngamnaba akhoi amatta oiba wakhalna khara soiba khara lanba masi thinadaba ngangnaba adamaina tawsiana ai sasing inausing wajasing laiguru sing mafamda thamjage Tripura dagi Tripuri mutkibai maram ngasi ST oriba Tripuri na kaigidamukta mulino ngasi Kokrajhar da ST oriba Kokrajhar na kaigi Bangladeshi mayamgi awa saithing nangibano ngasi ST oriba Karbi long da karigi refugee gum hingnibano Bangladeshi Muslim mayam gi awa saithing mitop miyan chasing awa saithing nangibano masi punamakse aikoina phajna khudong chaba phangagasu aikoina ireibak ni haidun chathokjaragasu aikoigi ipai puna thambiram lamni haina chathokjaragasu mitop miyan chasingna nomagi masing henjalaklabadi aikoigi hingmagi hak aikoigi khunai amagi hak manglaktuna aikoi malemgi leimaidagi mutkani aduna ichasing amadi ojasing mafamda masidang hangatjaraga ai tension jage punamakna choigiba lankiba khun yauragasu ngapigani thagasari tanglei athau singna yaifare